nagai china mabu kuki singna pharaga puraga nongmai maru kunthra hena kapaga tamthina hatokpi gare china mem ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ 6 ꯐꯥꯖꯟꯈꯤꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯥꯎꯅ ꯍꯧꯖꯤꯛ ꯋꯥꯔꯣꯏꯁꯣꯟ ꯄꯨꯁꯜꯂꯛꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯐꯥꯔꯒ ꯄꯨꯔꯒ ꯅꯣꯡꯃꯩ ꯃꯔꯨ 30 ꯍꯦꯟꯅ ꯀꯥꯞꯄꯒ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯦ ꯌꯦꯡꯉꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯀꯣꯕ꯭ꯔꯥ ꯕꯦꯇꯥꯂꯤꯌꯟ ꯆꯪꯉꯛꯑꯦ ꯍꯥꯏꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯕ꯭ꯔꯥ ꯕꯦꯇꯥꯂꯤꯌꯟ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯃꯨꯛꯀ ꯆꯪꯉꯛꯑꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯄꯥꯎꯗ ꯇꯥꯔꯝꯃꯅꯤ ꯎꯔꯝꯃꯅꯤ ꯈꯪꯉꯝꯃꯅꯤꯕ ꯀꯣꯕ꯭ꯔꯥ ꯕꯦꯇꯥꯂꯤꯌꯟ ꯆꯪꯉꯛꯄꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯀꯨꯀꯤꯁꯤꯡꯅ ꯃꯤꯆꯝꯕꯨ KNFBꯒꯤ ꯀꯦꯗꯔꯁꯤꯡꯅ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯤꯆꯝ ꯁꯤꯡ ꯆꯟꯕ ꯆꯪꯕ ising pipe yadaba semba changba naga ichinau singi mathakta landaraga naga ichinau ama nomaina panbade sopodo pharaga puraga nomai maru 30 hena kapaga tamthina hatpaneba mamang dasu central force lising jangkai humboina changae tanjasi da haining wa pham di ichinau mayam sine ba ko changai ba central force sing dona ngasi yawda chingda karam maina duty tawri se mayam na loina uri baneba central force lising jangkai humbu dona phajana mathau pangthogadi kuki singna ngasi ngahak lai ga nongmai kap ngahak lai bom kap ngahak lai drone kap tawri base tawba ngamgadra ba central force sing dona chingda karam maina duty tawri base mayam se loina khangi baneba aduga amukam ngarang nahan CRPF ki cobra battalion change ai ko khara pharadra khara ingharadra khalleba adubu cobra battalion changa pagi matungna mukam kuki singna naga ichinau michambu pharaga puraga makhut chanbagi matungna nongmai maru 30 na kapaga tamthina hatopireba hojik haining ba wafamna asini aikhoi manipur prajana sagadaba phawna ngasi pothok wasalae tanjasida central force myama changai ba central force no kadai ri chadoi bano manipur prajana chadori ba leiri ba poto dugai chadori bane ba phare adusu manipur praja khoi chara helaga leiraga ising thaga lelaga ba changi ba central force no kuki kaya tanghai garage kuki kaya phagat khage illegal immigrants singi mathakta kari action lakhot khage ba प्रजा अखोई सादना सरा हेलगा लेरगे इरम नम कनबगी तमक्ता इरे पाक कनबगी तमक्ता इफुरुप कनबगी तमक्ता अखोई लेरिबा मणिपुर इरम दमसे कनबगी तमक्ता मयाम सरा हेलगा अखोई लेरगे बा कैसु काइदे चरा हेनगे अखोई सरुक तो संगै बा सेंट्रल फोर्स सिंगना सागी सनोबा अदुबु संगै बा सेंट्रल फोर्स सिंगदुना ngasi yo phawda tawriba action se mayam su loina uramaniaba karamba kuki gi khunda combing operation tamna karamba kuki gi khunda gi kuki sing kayam phagat kharge kuki na tana tro hanjan hanjan nongmai kapi base central force puna maksu khangi bani ekhoi gi leiba government su khangi bani central government su khangi bani loina uri bani kuki sing na micham gi mathakta pikliba angang mama macha tumna leiba sahi bo phadriba angang kuki sing na nongmai kapa hatli truck driver ambush tawra hatli ekhoi nagai chanau hatli asumaina asum nagai chanau singi mathakta su ambush tawri kaya hanjan hanjan kuki khundagi asumaina ain kaiba terrorism ki thabak thawang tawri se loi uri bani adu oiragadi central force lising jangkai humbo hena 3rd May 2023 dagi thoibe irang sigi manungda central force lising jangkai humbo hena thajala khrabani sangai ba central force lising jangkai humbo do kadai dai sadori bano manipur prajaikoina salaba pot tugagi sangai ba central force indu su sadori bani aba somdana manipur praja gi nomagi subam nomam laite nomagi senja sen thokpam lambi leisalaktre posaina nomagi tangmana duki matik tange asigi tanjasida changai ba central force mayam dasu manipur prajana sanaba leiriba posang polam dugaine mosu sadori bado ado khoi chara helasu moide pizagya ba changai ba mayam dana mathauda phajana tawba taragadi kuki singi mathakta illegal immigrant singi mathakta law action do lokhot lagadi khoi chara helaga so thammoi se pengane ba ngalega central force changai ngalega cobra battalion changai ngalega repeat action kangu changai ngalega adu changai ada changai iba mayam do kari action tawrige da sini da haijaning bo wahangdi cobra battalion changai haibada khara faradra khali kuki singdi mawalaude nomai kapning matam da kap mi hatning matam da hat ngahak le maitai hat ngahak le naga hat ngahak le maitai hat ngahak le naga hat karino manipur se paliba sarkar akhoi india se leiriba sarkar kari sarkar no aba central force sing chu masing thingam dana change central force sing jangai humbu kai se kuki khara do takpada central force sing jangai humbu changadra ne kuki khara na manipur ga irang sogot leiba se hairiba kuki sing do loisan bada central force sing jangai humbu changadra ba akhoi india ge central force se aduki matik makhoi se matik charena leiriba ne ba central force akhoi gi leiriba force amamam na phangiba parambiri chakra surya chakra phangiba mayam se makhoi gi matik mathongna do amamam khaktana mi kaya panari bane ba adu iragadi lising jangkhai bu changai ba central force mayam do na kuki khara khak to loisan bada sahi mari changadra ne adu tandra am kom cobra battalion changai haire ba
Sangai ba Cobra Battalion singduna ngasi Kuki singi mathakta kari action laukhalaktoi no adusu mu yengminarase ba mamang da sangai ba Sandal Horse mayam dogi action di akhoi yengya ba sini da haijaning ba wahang di hauji ka mo karam ba force mo pusalaktori ba Manipur prajana sana ba thakna ba leita ba matam siga force mayam kausala ga Manipur prajana saja ga da ba dusu leiri ba force mayam dusu sara helan ba yade makoi su sadori bani akhoi chara helaga su makhoina Kuki singi mathakta illegal immigrant singi mathakta Manipur thugaina ba hona reba terrorist singdugi mathakta sab sab action laukhalaga di akhoi chara hele su kai de ba janing bro yaning dro ichina ma maina haijari base kene bigi kedar singna akhoi naga ichina misem mabu pharaga puraga sing chanba lakchari ba ising pipe yada ba jingchan ba lakchari ba naga ichina sing adugi mathakta numai kapsalak padagi akhoi naga ichina ma sok padagi ko mase soyeba soiba dugi chenchalaga kene bigi kedar singna pharaga pubi khare pubagi matong na nongoi maru kuntharam kapsalaga tamthina hatpire haiba asi yaning bra ba ichina mem aduga hojikna paringlong haina khangnariba ko paringlong chumi paringlong part 1 haina khangnariba hanana charoi pangdombam haira khangnaramiba mafamdo adu khundugani adugi rongmai naga ichinaw khunja amabu Kuki singna nongoi maru kunthra haina kapsalaga tamthina hatkibani hairi aduga siriba akhoi naga ichinaw dugi mamingna jungjang mai pamai hairi ichinaw mem asini hujik Manipur se oiribase akhoi Manipur su BJP sarkar central la su BJP sarkar da phatia bi wainte ko any sarkar oya sanu Manipur su ing takpa propaganda ba adugumba sarkar ne pami base akhoi na pamjari base adugumba party ni akhoi na pamjari base sini haijaning badi ichinaw mem maitai di saba phangoi maitai di sara hendori bani maitai nupi bazar phambi di saba phangdadana leidori bani maitai bu yamna hullaga ngangi Bishnupriya nupi yamna bazar phami bi ima mayam bu yamna usit thoidana kariem naraga amadi maitai nupi hina sariba maitai gi phi busu yamna kariem nabagi mawongda yamna usit thoidana maitai hullaga Binata sinha hariba nupi sina social media da mayang maronda video semaga thangale ichinaw mem aduda magi wari dugi matungina laiba comment sing dusu maitai singbu yamna thanadabagi mawongda comment kaya ama tori video dusu aduki matik viral chatki ichinaw mem mana haibadi maitai nupi singdi bazar phambini maitai di bazar phamaga sabini hai ko aduga Bishnupriya nupi singdi mawa mapuroiba nupa kangona talaga pusalaga imung manungdagi mapan thokte yumdagi mapan thokande hai ko aduga maitai nupi singdi bazar phambini bazar phamaga sadori bani phisa langsa khara tawraga aduna hingi bani moina sajari ba phi singdo Bishnupriya na leibi dragadi Bishnupriya singna leibi dragadi saba phangdabadagi chara hendori bani haiba wafam kaya ama thagale ichinaw mem ado aina magi pakhum pidirga mangda wafam khojitang thamjege ekhogi leiriba Guwahati romda tanatana Manipur gi wangmada leiriba maitai ichinaw mayange famda wafam tang haijege ko Manipur da leiriba ichinaw singnadi mana ngangi marondo khangambasu yai tawtubo ayamana khangamoy haina khali mana ngangi mado Bengali maronda ngangbani na ko aduga mana haiba wafam singdugi pakhumdo ai khajitang pikige adugi amangda aikhogi leiriba maitai gi CS organization Guwahati romda tanatana mafam mayam amda CS organization mayam lei ko adu mayam su video do uramgani na khanjai kaigino video do yamna viral chatkibani na ngasi video do aina amuk yenge to bada video do aina su save to hodabaga aionda video di leite ado mi to bada ai pawloraga save to na hobra hangjake aduga magi pakhumdo aikhogi leiba CS organization mayam na ama bhauna pakhum pibi raktraba amadi CS organization mayam na magi madakta action amba lokholakta base yamna laibak thibane ofam je sima haijeningi karigino maitai khunai maitai gi leiriba aikoi gi maitai hariba maitai sida ima mayam maitai nupi mayam amadi maitai nupa mayam bu aduk usit thawoidana aduk sida raga social media da thagalakpa matamda aikhoina tumina leibadagi ngasi Kuki singna social media da ahamada aikoi gi CM biren bu yam thina cheikhibani ko adumaina toropadagi moigi thakse nomo hengalakibana ba ngasi ahamba Bishnupriya nupi Binata sinha sena hogolakpa matamda asi yade aina khanganmam thokpra thoktabra se wahang amoina hangjagiya ba aduga
थोइदोपा यामना हेना चैराक पियोबे वइ नतेको सोशल मीडिया दा थोगा हाइगे वाफम सिंगदो सोशल मीडिया दा मयामना लोइना उखरबनी व्यू चखरबनी वायरल चखरबनी अदुगी मतुंगना माना हजि वीडियो कथटलगा याब्राबा अदुगा मयामदि खंगना लोइना ताना चखरबनी मागी वीडियो दो अदु ओइरगदि मासु सोशल मीडिया दा थमगियो वाफम सिंगदो लालेने हायनमम थोकपरा थोक्तबरा से अखोइगी मैतैगी लेरिबा सीएस ऑर्गेनाइजेशन मयामदा असी वाफम अमतंग अइना मे लेरिबा सीएस ऑर्गेनाइजेशन सिंगसिगी पुनी चिन्हजेगी आई यामना साउनिंगी मागी वीडियो दो अइना डाउनलोड तहौदबा आई याम साउनिंगी को अदुबो माना ngangi wa wafam do mayam su loina ta kharbani u kharbani aigi group whatsapp group sing so mayam send taw na kharbani aduna hairiba bineta sina sida legal gi action ama lokhotam thopra thoktabra social media ta thokla ga mana lali haibam thopra thoktabra se ai khoi gi maitei gi CS organization sing da haijage maron khangba mayam da aduga bineta sina no da haidori basina ko nangbo aina thina ngang bazai ko nangbo aina yam thina ngang bazai adubo aham bagi oina aina mo yam thina ngang oi aham bagi mi soi da base kana songam de nang na soi gi bata ga so nang aduki mati usit thoi dana ai khoi gi ima kai thil phami ba ima mayam bu kariem naraga adu da phami ba ima mayam do yam usit thoi dana ngang ngai ba do ado nang na ayang ba thu matam da lali haiga da bani nakhoi bisnu pia nu pi sing kari tawi tawdi ekoi khangde adu ekoi da haira kanu nakhoi bisnu pia nu pi sing ekoi maitai ima sing sangdam na basu yaroi adu ga amukamuk ekoi maitai nu pi sing na sari ba phi adu da nang na kariem ka thaina ra usit thoi dana haira ga adu nang lali haira ka da bani nakhoi gi traditional dress kari lege maitai ekoi dei tangjera ga natro nakhoi na Siatli bado, I quite my day traditional dress like Nakoi Nasado Karina Kuptori again, Nakoi Ijat Kari Lege, Nakoi ideology Kari Legaba, my take feet Tangzeraga Siatli Banakoina, Amukam my take Pino and Lebi Dragadi, my taste in the Sara Hendori Banika Haribado, my take Nupis in a Talaga, my take Nupa, Saraga Lebegi Mawomato, the Nangi, but Nakoi Nupasina, Tabakta Kormoro Trotona Leba, Judoda Leba, and Hariba Mayam do. Ay nang mo yam tina ngang bazay do yam na tina aham bagidi nang on ngangoy nang na ayang ba thoma dum la lali haira ka dabani maitai ima bazar da phami ma yam da bazar phambi maitai nupi sing di bazar phamaga sai bazar phambi ni hairi bado adu aham da lale ne sengdor ka dabani maitai nupi sing na sare ba phibu sit thoi da nang na ngangi bado adu lale ne sengdor ka dabani akhoi gi maitai khunai bu nang na yam sit thoi da nang na ngangi bado adu lale ne sengdor ka dabani adu dagi hena nong dei aham bagi wena kaisu hairoi adu bu aina hairak panga ko ta ga di nang yam tina nang solakani yam tina nang chopani adugi aina hambagi wena sigi video se semjabani aduga aroibada aigi leiriba maitei chinau singi pungni chinjage maitei CS organization mayam giso pungni chinjage asi video se mayam nasu loina uramani aduna binata sinagi mathakta ayang ma thu matamda action lokhat pi waiba wapam se sima ka haijage ado ngasi gidi binata sinagi asigi video se matang se loisan jage chinau mayam Kuki singbu amukang kan biwai na kang piki disida kuki sing na memory na mama pisan gare hairi chinaw mayam yam na nungay pa pao ma hai ba tare ko aduga nok su yam nok ing ba kang piki disida kuki sing na memory na mama pisan gare hairi kuki singbu amukang di kan biwai na aduna karino hai ba da kuki singi chana ba thakna ba cheng chak hawai chengwai amata leitere kuki sing karmaina hingdori bano kuki singi chana ba thakna ba posei leitere haina Kangpopigi disida memoy na mga pisan gare hairi Kangpopigi disina no itamakta ching sak hawai chengwai loina sinbira ni ka hairak paro Kuki sing na national highway blockade to ba kuki na khoina mi season no haina khanbado hojik na khoina sana sijadore dana yam no ai tro pau se tabada Kangpopigi disida kuki sing na mtang kan biwai na memoy nam pisan lui haine disigi mathau di noina pirakpe memoy nam do lausalani loire na lada thada gigera Kara thada gidoi ba adudi khangdare tautabu noi piram memorandum do a mathak yona piraga su nakhoina migi lambi blockade tawsana thamadi nakhoigi lambi su mina blockade tawrakane absa nakoi khangbro khangdro nakhoina nagai chanau singi mioi phajala thamba mitei gi mathakta nongmai kapa maitai singna pochei pusalakpa matamda pusalakpa yaroi naga chanau singna pochei pusalakpa yaroi haina National Highway blockade to sanma matamda mayam se kari chagani kari thakkani aina kuki na koina khangi baro ngasi di kuki singsa na bal leitre aina kangpokpi gi disida mayam chatla wakat khare hairi ne nungai khare pau se tabda noidi hujik kari sadori ge akhoi gi di sana ba thakna ba wate mayam ma leiri
Manipur manung da leiriba zati mayam do Manipur manung da leiriba zati mayam sana ngasi jo baw da nungsi sana na leirei kuki na khoina changpadagi Manipur da irang thokali kuki na khoina zati punamak tonjalaga irang saugali aduga haujik kangpokpi gi dc da kuki mayam ma chatlaga wakatlaga kuki singi siang sak leitre hawai changwai leitre haideba nakhoi huji hawgolak pata wa ngairi yang wa gi gadaba yang wa ni kuki noi wara khini ate suena wara khini nongmo nongmagi na hoi sabam khangdadana nakhoi masen da hatna raga nakhoi sirakini dugi tanja lakhini nakhoi bu nagai chanau sing na su nungsi biki maitei chanau sing na su nakhoi bu nungsi biki bani maitei ekhoi na su nakhoi bu na thibong pijagi bani ekhoi gi nagai chanau sing na su nakhoi bu na thibong pijara thakpi gi bani adubu pijari ba miwoi singdoga nakhoi na mukabung nam thak tawraga Pizariba equator nakoina mo hangalaga hat kena kanbado ngasidi nagai chanau sing na so nakoibu misang nakoibu pizara roy ekoi maitai na so nakoibu amko hanadi pizara roy aduna haujing nakoi lambi leitadana changjafam leitadana nakoi masen ta hana raga siba taba kangpupigi disida kuki mi ama changaga kuki sing na memory nam bisan gare kuki sing bu amutang kanbiu sana ba thakna ba siang sa hawai changwai leitre hari ba pau se tabadagi mayam da sigi update yam tang pizage na pau se puraga lakchabani chanau mayam Karino cookie singbu mayam kanana sana bathang na pininge ba cookie sing na tro national highway blockade tawsala tham national highway to blockade tawi bisa kanano cookie sing na natro asuk koiriba matam na cookie sing na blockade tawre lambi thingna thami chathok sin tawba yade na asuk kuina leirekpa matam da mayam gi awaba khangdraga ngasi cookie gi sana bathang na leirak tre ba da kanana cookie gi awaba khangdori bano cookie gi tamakta na kana chungthok ning dori bana ba hojik aduna central government is pungni chinjage kangpokpegi dc ki supungni chinjage kuki singna national highway to blockade toba matamda praja kyang warang mani du hana khanbiu kuki singi siang chak chana bathang na hawai changwai leitre haibado makoina tawjerbagi makoigi mahi chajabani kuki noi adumaina sum len kho kuki ama sire haidi kulen yokhre haidi chinaw mem aduna tameng longda khuji yamna kanna khuthoknari haidi ko akhoi nagai chanau singi mathakta kuki singna hanjana usit thoidana attack tosanba hojiksu tamenglongda kuki singna nagai chanau singi mathakta attack tosalakpadagi nakan ani da yamna kanna khuthoknari hairi khuthoknarubaduda hoji kanna khuthoknari baduda kuki ama kulen yokhre hairi hoji ki pawda asubaina mayama kulen yojagar su phaba masing thingamdana kuki singje loina kulen yokhragadi manipur se ing tappa purakadabane ba karigeno kuki singna asuk yamna irang pami mase tamenglongda kuki singna amukamo illegal immigrants kuki narco terrorist singna tamenglongda kanna nongmai kapsan badagi nakan ani da khothokna bada kuki ama kulen yokhre hairi aduga kulen chatkiba nupadagi mamingna asai hairakpado hongin kauri hairi maming dusu loire mingda maka asise haijage tawbani dai chinaw mayam kuki ama kulen yokhre hairi mi season oina nongmai kapsalubada mi namu halakpada kuki ama kulen yokhre hairi Vishnupriya nupi Binata sina nang akhoi bazar phaiba ima singda yam usittana bazar phambi aina hairibado do lale haigadabani ai maitai nupi da hullaga nangna ngangba yaroi Vishnupriya ga aiga nuaina daba kaisu leite nanga aiga su nuaina daba kaisu leite adubo maitai hullaga nganga aba maitai aikhoi da usit thoidana nganga aba maitai phurup maitai aikhoi gi leiriba inat ta noina usit thoidana nganga aba inat lainingi matang do oigera maitai bo hullaga nganga aba amata lemna tharoi oiningbo oiru xyz nawa lode nangna binata sina Vishnupriya nupi nasagi dress masu leijadraga maitai gi dress tangjaraga setpa nangna maitai nupi singna sariba maitai gi phibo Vishnupriya na khoina leibidragadi maitai ne kari charaga leidori bano maitai nupi singna talaga chaba maitai nupi singna bazar phamaga chaba maitai nupa singbuna yam usit thoidana ngangbagi matomongna nangna nganga ibado aduga manipurda hoji thoiba lansigi matangda so nangna usit thoidana nganga ibado nang Guwahati da lei aduga nang leining mafamda leiro nang ayang ba thuma tamda lale haina sengdoro nang aiga nuaina daba kaisu leite aingoda lale haibagi darkar tade aikhoi gi leiriba maitai mayamda nangna lan khibado adudo lanja khari aina nangna semdoro ima mayamda nangla lan khibado adu lanja khari aina semdoro ayang ba thuma matamda natragadi aina mafamda wari sanara aba nang nayum jauna thiba lakani nang leining mafamda leiro aina haigadabadi
aduna maitai da nang usit thoi da hullaga ngang ba mayang maron da video semaga ngang ba do nang na thandaro bengali hairi ba se tai bengali haiba kana lai trba ai bengali ngang ba hairo oidro adubo ai khoi masen huna bagi darkar ta de ai na hojik ngang ba maron se asida nang na ayang ba athuba matam da ai khoi gi maitai ron se nang na khangda ba taraga di nang gwati de lai ba ai khoi maitai sing do adoi duga ai na ngang ba se kaino khanghal laga Astugi arthado handok halaga ayang ma thum matam da lali haina sengdora u aiba se amuka su haige aikoi gi hojik hojik ibung yu passing na landa awawa mayok na riba asigi tanja sida nang na langi wafam ka karem na rakpodo adu yaroi ima mayam karem na ba yaroi maitai nupi karem na ba yaroi maitai nupi sing na sariba phida nang na karem na bodo yaroi amuka su haige Vishnu Priya nupi Binata sinha nang Binata sinha nang ayang ba thu matam da lali aina sengdoro ko lali aina sengdoro aina mafam da wai sanaradi nang nungai ro oi wa se mayam chau thorakani aduna wa chau thor tingai matam da maitai hullaga ngangba maitai nupi hullaga ngangba maitai ibung yupa hullaga ngangba maitai jati hullaga ngangba maitai khunai hullaga ngangba amata lemna tharoi xyz oining oiru nawa laude aikoi gi maitai hullaga ngangba yaroi abase amuka so hairam ge maitai ibung yu pasing na ngasi landa awawa mayok na ribase asi usit thoi da nang na landa ka langi wari ka pusalaga nang seiba content jing to sim semudana nang usit thoi da na kari gina maitai hullaga nganga ibado kari gino nang content creator any nang semning mo semu jagoi sagera koi gera phamgera nang aduga any semning mo semu aba nang kari gino maitai jati mayam se hullaga nang nungai taba mioi amakhak tu ga hairamo ani duga hairamo nang karigino maitai punamak sibu pallaga nang ngangi bado aduna aina hojik Vishnu Priya punamak ta pallaga ngangde nang Vishnu Priya nupi Binata sinha nang ayang othu matamda sengdoro aduga leiriba Vishnu Priya gi samas Vishnu Priya gi leiriba mayam da so haijaga da bina koi Vishnu Priya nupi amana sumaina maitai bu hullaga nganga ibase aikoi maitai mayam na su nakoi Vishnu Priya da mo hullaga ngangna raga di nungai na rakadra aduna Vishnu Priya gi leiriba cs organization sing na su ayang ba thuba matamda nakoi Vishnu Priya nupi Binata sinha se lale aina hahe lau social media da Ari mom channel sibu yengbiriba mayam punang pu ikai khumna jari ngasi gi video se matang sida loisen jarage video se ga soiran yaw kiba kya lere so ngakpi waina pari mom channel sina yengbiriba mayam punang ki famdai kok non jari kanglai pak na yai fare ibudo pakhang mana yai fare